Miss Pauda Ming Tabiri Basung Buyum Nam Anurada de Pine Kono Krum City. Housing Maroiba Pauda. Manipur State Cooperative Bank Limited ke Mayang Impal Amadi Moirang Branch ngasi Chief Minister and Birena virtually sangakre. Security Advisor Kuldeep Singh aning bawa pemkia pengdorok pasin miam dah hena jaman ba pohle haina kokomi ke coordinator Somendro na pengdokre. Lamian ba irabor ke humbudong doi subale ke deba ke palantrom pangtokre. Loinana Central Drug Regulatory Authority na drug yang kai hen ba standard yaudre haina kangangkre. House Pausan Episode Manipur State Cooperative Bank Limited MSCB Mayang Impal Amadi Moirang Branch ngasi nong thomam birena virtually sangakre. Chief Minister Secretary ke Cabinet Hall da pangthokiba sangabage thorombadda Chief Secretary Binit Joshi Bank asagi Managing Director Bidyarani ayekpam yauna Bank adagi maru ibathomi ke aso thorombadda saruya ke Tarumaduga Marilaina, Chief Minister Birena Hai, Manipur gi Chirba Matam Seda rural area da Asagamba Banga branch Hangdoktuna, Miamge, Chakwa Kong Tank, Lokalapa, State Cooperative, Bang na Loriba Totang, Choktok Saningai Wai. Scheme Kayagi, Banke, Londa, Tanabage, Awaba, Kohanbada, Banka Asina, Chauna Mateng Pangdona Laki, Relic Kemke. Miamna wani ngai chedak sida bank ke processor mayamdu janatuna ledabade karamna nungai ki gane madu mayamda awaba pibagi pigadaba kyage khanduna bank asina line phangalle branch hangliba asige maphamda apil tori madudi ngami singna loan line phanganba miamna ngamgadaba pota loan panganaba honabiu morangda asagamba branch ama hangba haibasi aduki matik thakali relicam da leriba amade ngami singna loan line phanganduna miamge mateng pangani haibage thazaba lai hainasu Chief Minister na makhata ke loan ase relicam da leiba amade ngami singda hana pinanaba wapam bank staff singna thamke bank asige khwaidige Pabadi Karisu Laitaba Midagi Hauduna Launch Biduna Masage Santok Lehenaba Honaba Asini Bangasana startup Amadi Miamge Numita Hypertharambada Longe Kuduk Saba Supangan K. Awa Ana Taraba Singda Hana Kudung Saba Sing Fanganaba Honabiu Loinana Miamna Bangtagi Launch Loraba Matung Sempamba Adu Inkat Kadabane Hybe Inkatabage Hainabi Tadopio Haina Supondoke. Bully, otherwise, we go inside this. Awa na Maruina, quick priorities, Awana Taraba, Mayamse Hana, economically uplift of Buduni, quickly, government, usually situations that Aduna, once again, I am one MSCB in a Pintorishi, you need to lay a finance Tana Bureau, a quick government side taking mathematics banga. In the meantime, priorities see relief came the lady. Security Advisor Kuldeep Singh na aninga wapam kya pongdoropa asana hanadagi ngasikari thokane khanduna mimbaiduna leriba miamda hena chamanwa ama pohle hana Coordinating Committee on Manipur Integrity Kokomige Coordinator Somendro Thoksomna pongdokrai ngasilam phenda leiba lobasage office da pangthoke ba lamsingda landana bachanglakre haiba adu jumle amadi tambake mafam singda thoningda ba thodong thoktana ba wapam media singda pongdorokpa asina miamba mipaiba amadi lairingai cheraka asida asagamba wapam pongdorokpa habase hauzak tholiba Minai Jathabatanatana Nupi Oibi Kyage Izat
ꯇꯦꯝꯁꯤꯡꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗꯒꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨ ꯅꯍꯧꯅꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯎꯔꯛꯇꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯌꯥꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯎꯗꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯉꯕ ꯈꯨꯗꯝꯅꯦꯕ ꯃꯁꯤ ꯑꯃꯨꯛ ꯔꯤꯚ꯭ꯌꯨ ꯇꯧꯔ ꯄꯨꯁꯤꯜꯂꯛꯄ ꯃꯤꯌꯥꯝꯅ ꯌꯦꯡꯉꯨ ꯀꯩꯅꯣꯒꯤ ꯃꯅꯣꯔꯃꯥꯒꯤ ꯃꯇꯝꯗ ꯍꯧꯔꯒꯥꯟꯗ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯂꯣꯏ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯪ ꯇꯞꯄ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯛꯀꯤ ꯋꯥꯡꯉꯝꯅꯦꯕ ꯑꯄꯁꯄꯥ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯑꯁꯄꯥ ꯂꯩꯉꯩꯗꯅ ꯃꯤ ꯀꯌꯥ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯏ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯇꯧꯏ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒꯗꯤ ꯃꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯗ ꯊꯣꯛꯏꯕ ꯚꯥꯏꯑꯣꯂꯦꯟꯁ ꯀꯩꯁꯨ ꯅꯠꯇꯦ ꯁ꯭ꯀꯥꯂꯦꯠ ꯑꯗꯨꯛꯀꯤ ꯆꯥꯎꯅ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛ Security Advisor na Burmadagi miyoi chamaponat sanglakre haiba wafamda yumpambo oiraka miyamda phawriba mibaiba konaba political activist sapamba kanglipana lamlai kendrage region te area oiba mafamsingda koine chatuna miyamga wari watai sanakre haukiba chahi amaka makai henba asi lamlai maikai ge miyamna khul laikai ngaktuna lakli makatana su khul laikai ngakigani sirepasu mafamsida segani ꯑꯩꯈꯣꯏꯒꯤ ꯏꯈꯨꯡꯒꯪ ꯉꯥꯡꯅꯅꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯇꯥꯔꯤꯛ 23 ꯑꯣꯏꯒꯦꯔꯥ 19 ꯑꯣꯏꯒꯦꯔꯥ ꯃꯗꯨꯗ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯍꯦꯟꯕꯁꯤ ꯂꯥꯟꯐꯝꯁꯤꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯉꯥꯛꯆꯈꯤꯒꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ isana isage kol ngak chanabagi thawna adu leiri aikhoida akiba amata leite kongsad aduda sana sabi kol thamna pokpi kol amadi yangang pokpi ge nahas kaimta sem khotpa thawna mo leitana masi bokto dum ngak sem ne tei jami ta haibam aigi ming mo sama them mo sama te Protection and the Preservation Committee Manipur PPCM ge meyang makhada lamyan by Irabot and Ningsang Tauram Observation Committee lentong sindona Humbutam doi super that anniversary of Lamyan ba hijab Irabot Tauram ngase bisnum puta leiba kiamba sanglena pangthokre Tharam maduda PPCM ge convener Federation Nandolowan lentoke convener Ke Thoiba Maitai Lintoke ko convener ke Ais Gopend Luang Lintoke ko convener L Sam Command Lintoke ko convener Y Tiken PPCM ke advisor L Nganbi advisor Y Lady Klima advisor S Memcha advisor Amp Punimarsina Thoiba Mitunglansing Oina Sarugya ke Taramaduda Lamyan ba Hizambi Iraboki Midamda Laikatuna mapamda minute ani 2 minute leptuna ikai khumnaba utke taramaduga mari leinana PPCM banner federalism nando luwangna phondora khibada puarida sahitaret khuntha khiba amadi lesing amaga chanipan maruphodra matoge anglo manipuri war thokiba adu ningthau machin manau pham munabadage thokibane haibase ngasige lengak paibire ningsingduna amato oina punsinduna leibak asi kannanaba honabiu loinana lamyan bai irabona manipur gidamakta honaramba aduna ngasigi manipur leiribani purvachal pradesh hemba yaroi haibagi ihouda leibak gidamak MLA oina mirot oikibani ngasi mahangna lekhidaba numit ke ningsing thoram pangthoklibagi pandamdi ngasigi leidiba mirol aikhoina lamyanba asina mama leba kidamakta khalamba wakhalonta amadi thauna ihola adu chenba ngamnana bani haiki koki gi militant singna training tol bo pomsi nongna kem thokpa lebak tim thokpa le tem manaba lampak acho choba mayam ma khone video footage de uyaba makoi gi training camp nataga magi kari gomba base camp mai ga kayam sagra ga bisi su akoi masi forest department thi gadam ne ngak ta lei biriba akoi gi MLA minister sing akoi kayar ga hanu zai jabani wakhalon tinabiyo puksen tinabiyo atai atopa matam da pham munarga su haujiki lebak ki lam tare ise masi ko na bahana hone biyo
Tharamadaka Mari Lenana Lintoke Convener Thoibana Pondoraki Manaba Kunai Amadi Apaba Tunglam Sad Amagida Magda Honarambalamian by Irapoke Wakalon Tamadi Miang Nasigi Mirol Equina Ningsing Duna Mato in a limina duna Imale Bag Kananabki Pireb Lomina Pamatam Oide Haike Ngasi September Getang Kundaruk Aseda Lamyamba Jananeta Hizampi Irapot Lake Kidabagi Humudong do Suba Thorampa Jamna Ayukipung Nipantaba Matamda Babu Paragi Irapota Complex da Jimeki Lifetime President Dr. Chandang Kamal Signal Luchingduna Lamyanba Jananeta Hizam Irapot Ki Mitamda Laishu Katuna Haudokre Ngasigi Thorampa Aseda Jiribamda Ladiba Civil Society Organization Social Workers Community Singi Luching Basingna Sadugiaduna Thoramase Pangtoke Ngasigi Thoram Siga Mari Lainana Jananeta Irapon Memorial Trust Jimet Celebration Committee Chairman A. Manmohan Singhna Haikebada Ngasi Jananeta Hizamira Boke Humudra Humdo Shuba Lekidabaki Thorampa Asi Mamang Dadi Yamna Chowna Pantutuna Laki Adubo Housing Manipuke Ladiba Piba Masana Maram Oidaga Laishu Kalaga Amadi Madakalaga Thorampa Asi Samna Pangtok Jade Lagliba September Getang Kuntra Lamyanba Jananeta Hizamira Boki Chayi Chamaga Kunipan Suba Mapokomont Thoram Asidazo Miamna Sadug Yabio Amati Mating Pangbio Haina Pundoke Tharomadada Sadugia Kiba Jananeta Irabot Memorial Trust Jimet Celebration Committee Ge Convener Amba Romeo Shingna Pundoroki Bada Ngasi Lamyanba Hizambi Iraboki Lekidabaki Thorampa Asida Jiribam the Ladiba Miamna Sadugi Yaduna Pangtoki Karigi Manipur Miamna Lamyanba Jananeta Hizam Irapoke Tharam Pangtoklibano Habataragadi Mahak Manipur Miangida Magda Asumbagida Magda Kathoklamba Amadi Masagi Ozaba Kya Thaduktuna Mahana Miangida Magda Tokiba Kaya Adu Ikai Kumnaba Amadi Mahana Chaklamba Liklampa Aduda Satuna Ekoi Punna Ining Tamna Hingba Punsi Mahinga Ama Ohelasi Haina Pongdoki Ngasigi Thorongba Mari Lainana Numidang Kapung Mamang Manga Makaitaba Matamda Jiripangge Babuparada Labor Irabot Complex da Ladyba Jananeta Hizam Irabot Ge Mitamda Zemeki Lifetime President Dr. Chandam Kamal Singh Lusingana Mairaka Ke Hariba Mairakat Pagi to the CEOs O Singh Social Worker Singh Amade Community Leader Kasu Sarugyake Committee on the Protection of Media Victims COP Map Moriana Sinduna Mori Amadi Manipuge Tongan Tongamba Mafam Dege Lansena Duna Ladiba Media Ichini Inau Singe Oiba Langband Haisu Ketpage Thorampa Amangasi Adian Girl Scholars Akampado Rele Kemta Pangtokre Sege Sege Oina Media Aikwege Lakedraba Halamanta Amadi Athoba Singda Langband Thana Lakpada Langbange Charatambage Thoramasi Kopmena Ni Mori Amade Tonga Tongamba Mapam Sindage Lansena Duna Ladiba Imong Manung Shingi Alaman Singka Madi Hosek Chatariba Lanta Sida Tawana Ponta Pi Kraba Athoba Singi Tawaina Mapugi Lakeolda Inga Chigna Laidunaba Langbange Charat Tamduna Langban Haishoi Esikatpani Tarambasida Komeki Thomi Singka Amade Tonga Tongamba Relikemta Ladiba Ichin Inaukiana Sarugake Doda Hailai Katuna Ikai Kamnaba Utke English Singani Tarani Pandage Hautuna Academy Asina Chahi Kudingi Piduna Lakpa Ningtozam Angang Yaima Memorial Live Assessment Award Chaliba Sahi Sige Oina Pungilamda Katokpaga Loinana Singtaba Yaba Tabagya Tautuna Laklaba Kaksangdige Oza Khetre Mayomba Godadar Singh da Piduna Ikai Kamnaba Utke Award Asida Salge Managaloinana Shoal Amadi Citation Yauri Thorongi Nungi Oiba Waral Piraduna Academy Asagi General Secretary Wairok Pamba Sante Kumar Singna High Academy Asina Heka Horopadagi Ngasi Pawada Kunai Asida Nat Sankritana Loriba Thautang Singh Manipur Kanaida Kanganaba Honaduna Lakle Manipur Sankritangi Mangtharagliba Tal Ras Kayabu Asumba Maikaida Purangnaba Lepalaitana Ozaguru Kayage Matingaloinana Hona Kegane Haiki Tauranga Mari Lainana Chief Guest ke Waral Piraduna MUC ke Deputy Register Dr. L. Surit Singh na Haikebada Mioibana Pokpadagi Siba Paubada
pangthokpa tongan tongan ba karmasingda saksonariba nat sangritan ki isai ase matangi ohong ba saisha kaya lakibadagi ngasidi art form pa asage marabak tambangamdre UNESCO ge intangible heritage da lisangani tarahom doida sak khangbiragasu ngasi pawba masige kanaba phangba ngamdana leidi nat sankritan ase manipura leiriba khangka hairiba oza singna honabiduna masibo awangba thakta thamnaba honaminase madangi matungi ina tawdaba yadaba aikoigi thabak thoram sing samsinduna pangthoklakpa asina aikoigi culture ase mangtharatuna nat sankritan ge phajaba masak sing thiale haike tharongi manung channa gauranga rup nagari barnon ge performance utke ngasi sosti sebage sarukamba oina ngase mega event numit September ke tang kuntaruka asada Ziribam railway station amadi Kalinagar da leipa kalimai mandida jiri college NASS unit Ziribam ge satr satri singh amadi NASS unit ke volunteer singa loinana jiri college ke oza singh yauna amoda kai sangdobage tharamba mapang thokre Ziribam railway station is changba loraba matungda Ziribam ge Kalinagar da leiba kalimai mandir asisu sata satisingna amoda akai singke ngasigi tharampa asida amoda akai chawrangna keji chamre mo collection tauki hairiba amana langthokre hairiba thorampa asi jiri college ke principal RK Sanazawi amade and SS unit jiri college ke program officer okrampa radi loinana college asige oza somendo singki makhada pangthokibane haiba NASS unit jiri college ke program officer okram rajishamna phongdokhe lagliba october ke tangtarukta schedule tribe demand committee of pigadabane haiba wafam sing house ke miyamna yare haina loba yare Chagitara hena Manipur miyamna ST list da chalambio haiduna democratic oiba khongjangkya sangsandona lakle adubo ngasi pawba center amati state lengangna na thaiduna thamle hazatoliba irangka asige khudong saba lawa manba maunda center amati state lengangna namsinduna thambage mahutta mathokdaba sing state lengangna recommendation amati chesang sing center da thabigadabane hairaduna edition makhat taraduna hai Center Lengana Manipur Lengakta STDCM ge representation amage pakhumda anba oina kumjali sangin taramdoi ge megetang kuma panda makha kananaba recommendation tharaknaba khangalapa laikhrabani adubo hojik phawba Manipur Lengana namsinduna thamliba asigi yengduna lagleba otoboge tang tarukta miyam ge oiba miphampa ama pangthuktuna miyam ge oiba wareba amalongmina duna Mitaibo ST lista chalhanaba punna sagum manesi haiba asida leiriba mari lenaba club CSO maira paibi lup sing atopa topa leiriba sangstan singna sarugya bio haike ndu chiriduna makhatara khuda koina tang tarukta pangthok chagadaruba convention sigi matungda musigi miyam lorokba warep ki matungina koina schedule demand committee na makhatana hakoina Tanjariba Maitai Furuposibu India government ki Indian constitution ki schedule tribe list chalanaba changsilakwa khongjang sing silida koina yamna misimina yaudana Manipur gi miya All Manipur United Clubs Organization Amokoge Miyamakata Ipal East District United Clubs Organization Idukona Sinduna Ngarang Khurai Ningthobung Laikai da Leiba Eventho Ibudho Paripi Puraba Community Hall the Pangthokeba State Level Open Patriotic Song Competition 2024 ge fall out thokre Sangdam Naba Aduda Brahmapur Bhaigavati Laikai dake Wangkhai Mayom Nongdon Mangangna Ahanba Kaksang Turent Wangwadake Khetri Mayom Rupashyama Ngakpigani Rupashaya Debina Anishuba Amadi Basikong Bazar dake Toksomba Langjingba Maitaina Homsuba Takibaga Loinana Consolation Prize da Mahiroi Taret Amadi Special Award Oina Atom Nganthoi de Pikre
State level Opal Patriotic Song Competition asige ahanba mana phangbada sel oina lupa lising taramanga certificate piki Anishuba amadi omsuba takibadana mathangsana lupa lising tara amadi lising taret certificate ka loina na khusinake. Handakta Matrix Fight Naita Champion Oraktuna Manipurge Maipura Kraba Chungreng Koringbo Minister Kiren Rijizu Ministry of Parliamentary Affairs and Minority Affairs ka ngarang Minister Kiren Rijizu ki Delhi Labor Residence Nak Maitra Pangna Sinduna Mazokol Dalaiba Manipur Press Club ta pangthokiba Lamyan ba Irabok ki Humudro Humdoirak Soba Laikhidaba Numit Thauranga Mari Lainana Pondo Kibani, Lake Hidabake Poto the Laishu Katpana Tarange Maru Eba Oike. Taramatuda Maite Chengak, Maitra Baki, President Nong Tombam, Sanahal, All Manipur Student Guardian Organization is an Secretary Sumati Sakrapam, Socialist Students Union of Manipurge President Soraicham Yaima Maite Amade Kanglai Park. Minority Welfare Organization ke President Muhammad Nasir Khana Tharange President members ngoina sanugyake. Tharam aduga mari leinana Sapamcha Kanglipalna Makatana Pongdorokpada Lekhidraba Lamyanba Iraport Matampa aduge Songna Samnaba Yadraba Tek Sauna Lobage Jana Haliba System pa amadi Miambo Otanai Bakea aduge Mayukta Laiduna Lamtamba Asibukana Bahonaramba Asing Baluching Bamani Mahana Manumatam Chadana Lekidaba Haibase Lamdamba Aski Asoba Mangsaba Amane Mahana Hoseke Matampa Ase Powa Hinduna Leramba Taragade Manipur Ngasi Miamna Awabakea Ama Mayona Riba Sileram Loy Lamyanba Asina Loramba Tabaka Tarangi Liglam Sink Ngasige Mirona Ngangna Mahana Panglamba Pandampa Ado Ngangna Chatbage Tangai Padabal Lady Haraduna Manipura Chatariba Iranka Ase Yalomi Uriba Maite Shingbo Kihanduna Namtana Bahonabane Asegumba Tauranka Asida Matam Sangna Irang Chataduna Labage Mahoti Irang Ase Atuba Madamda Loishina Balisang Machamapan Yankaimatwigi Matunda Janglapa Sink Tantokpa Amadi Kuke Kulai Pibasanga Taneriba Su Handokpa Taudana India Lainana, Irang Ase Mate Namtanaba, Chata Handuna Lairabadi, Matung Tana, Kadi Thorakani Hibase, Legana, Kang Biba Matautai, Highness upon the cave. Now let go cookies some of the black, cookies some of the black, my taste, here and never give. Oh, God, the chip for the I call it another rise. Sterling Mapampo Oyaba Portrait Laitambe Kongsa Laikonge Pali Tugaituna Lona Yadaba Yumkel Sazale Haiduna Azumbabu Nataraga Aramba Paukia Sandoliba Asi Laibak Tibani Aramba Paukia Sandutuna Miambulana Lamsanaba Honabigano Haina Bamon Kampuge Kunza Prince Waikomna Pundokre Ngasi Manipur Press Club ki Kogro Hall da Pangtokipa Paugi Mi Pampa Amata Wapamase Pongdoladuna Premsina High Infalis District ke Kedrigawa Assembly Constituency ke Manung Chanba Bamol Kampu Portrait Laitambi Lokolda Lona Yadaba Yum Kya Sajan Balaite Irang Asana Marampo Idina Mayum Makai Maina Tumna Tadopi Kraba Laidaba Kara Mapamba Aduda Kun Tananabge Matang Kun Nona Tagaturiba Kunza Senka Amade Mapamba Aduda Laiba Lai Committee Amade Klapa Anina Pulaga Kunda Laitanaba Ware Blobage Matungi Ina Makatana Yum Tanaba Taubani Masidanatana Infalis ke Deputy Commissioner Unaduna Hiram Asage Matangda Wa Kanaraba Matung Disena Pirapa Guideline Amage Matung Ina Yum Sanaba Process Tauri Amadi State Lenga Tainaba Lopo Singna State Land Asida Hingol Question Ba Okan Sajan Ba Amadi Sangont Sajan Ba Yauna Seasoning ba maungda seasonabani adubo mapamba ase kanagumba mioi karana sel lauraka sandalambi oina
सिजनरे हाइबसी लाइबक थेबनी मफम अदुदा नौना खुंदागदरिबा मियोइसिंदगे क्लबना सेल खाइकेबा लेते मफम अदु युम साबे याबा मफम सु ओइदबा अदुना मफम अदु खरा समजनबा हाइदुना खुंजा संगना सन खाइजनरगा सेमनबा तौकेबने हाइना फोंदोखि मीगी यूम लेतबदगी यूम लेबदुनी हेना लुब्रा तगा लौगे फम ओइना सही गी अमक्तंग तौबा लौगे बगी कनोदुनी हेना लुब्रा अदु हाइबा मफम जिदा ngasi bobo bamong ka bugi history da khoina mi pangla kodagi kanagum dagi lou amatang haibा mathak sida pukhalaga yegi ba yaudri magi lofam da lou yeina kiba ngaktaneba aduna masigi argument si amna khoina maram chade haina Manipur ge Minister Gobinas Konthauzamna Chief Guest Oiduna City Convention Center Impal the World Media Council WMC to Anabatoribus Lepiu Lagliba September ge Tangkuni Panganda Impal City Convention Center the Minister Gobindas na Chief Guest Oiduna Mipampangani Haina Langlibasi WMC ga Karikamba Hiram Amatada Mari Lainade Manipur ge House Godipa Piva Masida Lengaksana Lebak Miambo Lamsing Biduna Irebak Iramdam Asibo Manglom da Pobigatra Hariga Center ge Manipur Masetana Basin Baman Batosana said the Mateng Pangsanduna State Asibo Hanna Yengbi Traba Prime Minister Modigi Magun Saitaduna Lebasi Yamna Ikaining Aini Hainesu Jeron Sidapale Lebagasagi Central Drug Regulatory Authority na Drug Yankai Henbaki Lisembladuna Standard Yaudre Haina Kangan Kray Idak Singadugi Manunda Paracetamol, Pen D, calcium, vitamin D3 supplements, amasung anti-diabetes pill yauri. Central Drug Standard Control Organization (CDS) C-Ona Augusta Drug Alert P Kraba Company Singi Madunda, Alcamp Laboratories, Hindustan Antibiotics Limited, Hetero Labs Limited, Karnataka Antibiotics and Pharmaceutical Limited, Nastar Pharmaceutical Limited, Priya Pharmaceutical, Amasung Scott Edit Pharmacia Limited Yauri. CDSC Ona Drug LRP Kraba Hidak Singh D, Salcal, Vitamin B Complex with Vitamin C, soap gels, Vitamin C and the D3 tablet, Amasung Ciprofloxacin tablets, high blood pressure medication, sulfate amadi antibiotics amoxicillin amasung potassium clavulanate tablet nachingba standard yaudre haikrabani hidak sing asi HA amasung water test tawbada fel oide haidi hidak singe quality yaude haibigi matangda tha khudingi CTSC ona lisem tana phonge haidi Lebanon da lant lemna bage proposal ama Israel ge Prime Minister Benjamin Netanyahu ge government da makotongba minister anina yakidaba kaloinana Hezbollah ge mathakta makhata na lan chathanaba haikre Iran ta Beckett Hezbollah ge mathakta Israel na air strike satadona mioi chame hana hakre bage matungda United States European amasung atai Arab states na numit Kumathoini Lebanon da lant lemna bage proposition asipukala kibani Israel military chief lieutenant general Herzi Halevinas so Hezbollah ge mathakta ground offensive changsin nabala mission da hai kibani cabinet amaru eba member ama oirewa finance minister Bezalel Smotrich na ceasefire proposal adu yakide Hezbollah ge mathakta makatana lant chathanaba haiki Netanyahu ge coalition government ase Smotrich amasung far right members singe saponna leibangam libane Smotrich na haiki bada phazana ye tharaba Hezbollah sing ase amukhanna hagot pangamdanaba land changsen ke gadabane numet kumathoni land leblabadi madugi matungda makoi amuhanna land tawrakhigane Housing Arabada Maruiba Pau Omane Bizari Manipur State Cooperative Bank Limited K Mayang Impala Madi Moyang Branch Ngase Team Minister and Videna virtually Sangakre Security Advisor Kuldip Singh Aning Ba Wapam Kya Pungdorapa Asanamiam de Hana Chaman Mapopo Le Haina Kokomige Coordinator Somendrana Pungdokre
lamyanba iraboke humbudom doi subaleki debake palan thoram pangthokre loinana Central Drug Regulatory Authority na drug yankai henba stand yaudre hanya khangangkre imes paudam asegede matang sedaloi chare ming tabiri besungba amukana kharumjare